Mahabi, Tammi-Chingmi Bulanjing lang tapidambi imasing abadi pi singi mapamda minute ani dang hawatuna punna awam hawirese Finance Secretary Tammi-Chingmi. Yara benar. Aigi ming jambe mongbi momo lema. Aduga aigi lupna all Manipur Tammi-Chingmi Apunba Nupi luki first day noina thau puja gani. Ada ngasi all Manipur Tammi-Chingmi Apunba Nupi luki kunggani palak siba. Aduga foundation day ki thau masida. Aina ngasi hajar gari besi. Aikogi Tammi-Chingmi haina phong ki besi matam 1991 dagi akoi sini sagim matang da akoi sahi taruk hena saluraba matungda akoi punna thabaksi male paki da makta honari pa Manipur gi da makta kanglei paki da makta punna sawa khongthang ama hangjening akpadagi ahan bada uripok pangchuk road haina akoi lup ama seme adugi mathangda kendra huma uripok pasoi thangoi bal haina dumaina ahum ama muk seme adugi matungda akoi Manipur gi oiba sawa thodang khar lausi haiba sigi wa ga loinana akoina all Manipur Tammi-Chingmi Apunba Nupi lup haibase 1997 gi November gi kunga tarukta akhoi saphong jakibani akoina saphongba sida akhoi kanada khomjong gi khebasing mathakta misik mi hakon ta drba matam do khutta maira pairaga akhoi wasak taret ka loinana akhoi freedom gi editor yamung Ranendrajit masana wasak chesi pathokpi raba matungda khoi wasak laujaraga asigumlaba akhoi irebak inam nom kanjanabagi namakta apunba thodang ase laujage haina akhoi wasak lauraga dumai tawdana khoi punja khibaduna ngasidi magi sahi kungani pan mapung phare asigumlaba numit asida akhoi gi akoina tawning ba thabak mayam ama mangda tariba matamagi ILP gi adagi thabak khudingmakta UCM da ka kokomi da thabak khudingma khoi se thadana tawraga lai ngasi mana si punamak to haraga akoigi laikhidrba nupi singda otpa naiba adugumba adagi army da henba shakti pisandana miot minai satharap ko mayam da thengnaba yaba si thengnaraba matungda ngasina aikogi sahi aniga makhai phajelaklaba aikogi kanglup masengi marakta nungsinadabagi pot ama laibase asidasu kai asawa thaudang laujari amukai haina su laujarakhini aduga asuk yamna siraba aikogi IDP singna mayunda hanjanjage haidana tawa matamda aikogi state force singna lao khongdana phu saidana nupi dhaw khutha na tawriba por sungbase aikogi Tammi-Chingmi na akhoi angama thakta honargani yaujagini adugi male pakan badama pungoine yaujaga akhoi pangthokjagani haiba wafamji thamjage aduga ngasima akhoi sangai festival na thingiba mayam Manipur da laiba mayam na thingiba sigi mathakta karigidamta asuk thawoidana ngasi paliba government asina hana akhoi chief minister oiramana su prajagi awaba yingbide lawide mihan mipu mayam thokraga su tabidre ngasidi PR laga akhoi da phagani haibagi wakhal ga loinana PR sila aba matung sidasu hamu kari su tawrtaba aduna akhoi ngasi sangai festival thingwa amuk janghan jai akhoi sangai festival thingwa matamda su nupi singda baw yauna moina khuthawa amna thawoi wawoidana usetana mama obi kaya da nganghiba aduguma singado thamoi songna nungaite matungda tawbiganu aduga akhoi IDP singna sangwa matamda aw khongna kaptana tawriba akhoi suki matik thamoi soi asiguma singje state force singna kahenba sakti tawbiganu akhoi ima isa akhoi amatani meitei maseni asiguma thonga se tawbiganu haiba dumaga ai thamjage aduga loisalakpada aikoina ngasi chachariba Tammi-Chingmi Apunba lupna pangthokchariba se matungdasu hana su dum lae matungdasu irepak iramdamgi kaigadaba thabakta akhoi mangjin thana yaujagani loinana akhoi chingya tamya da leiba akhoi khudingmakse tasan khumjanjaraga akhoi punna hingminabgi pandamda thamjagani haiba wakhoi